Assalamualaikum warahmatullahi wabarakatuh. Mamang video da masjid ta changma matamda aikhoina karamba amal sing tawgani haiba adugi matang da panjagre. Amasung atopa video sing da yamna kanaraba sunna sing takpa video sing semjakre. Hariba sing aduba adomne yang bidriba taragadi channel asida chambiduna hariba video sing adubu singbiu. Masigi video asida masjid ki tholak pa matamda aikhoina karamba amal sang pangthokani haiba adu panjari. Masjid ki tholak pa matamda aikhoina sunnat manga pangthokadabani. Hariba sunnat sing adudi ahanbada masjid ki tholak pa matamda oigi khongna hana mapanda thangdokadabani. Ani subada bismillah songani. Ahum subada daru sharif haibadi as-salatu wassalamu ala rasulillah hariba asi songgadabani. Mari subada masjid ki tholak na pamatungda masjid ki thokpagi dua Allahumma inni as'aluka min fadlik hariba dua asi songgadabani. Manga subada chappal natragana khongup adu tongma matamda ahanbada yet ki khong na han tonggadabani adugi matungda oigi khong amuk tonggadabani. Hariba sunna sing asida aikoi mupung fana pangthokpa ngamnaba hotnasi asigumlaba apik pa thabak sing asida aikhoina wakhal tawraduna kari su hotnaroba tawdana karigumba aikhoina amal sing asibu mapung fana pangthokpa taragadi Allah Ta'ala na aikhoida sunnat hinghanbibagi damakta amasung hariba amal sing asibu tawbagi damakta double sawab pinabigani. Allah Ta'ala na aikoi punnamapu hariba asida wakhal thamduna tattana nungti khudingi amal tawbanga magi pangal pinabibu oisanu. Amin. Assalamualaikum warahmatullahi wabarakatuh.